Ani. Aduga mana don na made haka song chanba. Aduni. Adu sunna naunu pagi mirepta. Asa duma Naunu lagi mai de kari oi dige. Aduni. Utau tal. Adu sarukudi ne moi tamo. Thabak tauba khatana ne hingada banate. Ai khoi gi hingon je asa o gam sawi dana. Man, pak saw. Masi da ne. Lo singu tau dana ne. Sau khatna bu hona se. Hoi, ai shu duma in khalli. As khangdre da tawri. Na naunu pa na naunu pising su khara kau thoga. Khara ngangbi u kai no. Tomba. Nang lai tabra ne. Nang ngamai bo. Hai Tomba, kasu puroi. Kasu khana roi ko. Nang nu pika kasu khana roi. Kirunu. Hoi khoi gi ne. Mirep to. Na khoi de song jang gre da na. Se. Nang ai na tawru ba sing do. Loi sabak phagla ani. Adoi sarukudi bot yaw da bida. Hingon koiraga. Ai khoi gi sakhat na bot na badi kari kai di na. Iche. Adu na bu pha ba za de da. Hey, khamba. Oh, tamo. Ibe mun noisu leram ya. Nati nangbu handang murak siwa iki dan lak tu sibo nati namu kai do yaurage. Tamo nana waro birano. Nana thabak lakchara roi. Kari kya? Ai nangi selfie upiri. Hey, nang ai nak ingol hai munati. Nang lak tu dei kamai tong ni. Tamo ki bota. Akoi nupi ga igena kaya mo yamna waki. Aduga tamo na karaba matamna na mi gi da heta songsin ba. Akoi na chuk yamna wara inaw nu pai naw nu pi phaw bo kaungna da mong kai. Tamo gi da makka thokibdo. Karai da sinabi khara ba. Mani Ibe ma nangi nu pase. Ase choro lole. Lawa nang na bot ai gi dong to waki tu mongo dong tani sungu ne. Kau ramali ne. Choro yam na tabado. Ai khoi na di yam na wa za ki ba. Ba kai nom su tawre se. Hey, na ibe ma nang su mamang de gi mak ta lai kimne. Hojik te su no gi party da bung chong chale na. Yare dai bungo. Hana tine ai khoi bo je thup jan jara ge bo che. Ai khoi suk tha he thada jara roi na trani na. Mani je. Noi na hai sibo singa ba imne. Senge. Waro bi tamo. Muni je. Akoi ni na ji. Saga se je. Saga se bani jangdana laudana yenari na cha. Aduga hojik ta chang adu ya. Yare. Ado ai aroi boinam ta hai ge. Dak di ai dang tang punna khoi hunna mi si ga dorage. Dak di siu kai kai ge ba. Kari no ne. Yani da tamo akoi bose seng lepchara ge. Akoi gi hingon se am pak sawi. Sije koiraga dum koi hinjara ge. Kari no ne hai si. Hojik kan ni praja sing sibo mantri ko ne sil pai na tawling to ni do se. Kari ta sana ba yaram dar ba ha. Yaram dar bai ba. Ha. Group B. Group B. Ai isa nu pa da la tu sa la tu se phone bang da tore ge phone ju pai de ne se assistant Rohan tu bula ba phone ngai to ram bra kai ge hai kya lu phar nang adi kai hai ga ba nang tu thabak tau jaro so ya tau ya chỉ với ta đây giờ rồi mua đang thuộc với tàu rồi không thì sao nghe Luis na pa, Luis, kagano lang
이제 군절로. Aroiba group E asina aroiba group ni group E 아무도 안 오게 들어오게 얀다는 시 솔리티 자는 덕분에 왜 부서 사지게 도 이바이나 더 거기 시간이 이바이 마망기 더 마망기 담게하다 이나 찐찐드나 아도 짱나 뭐 에밀레 메암도 이나 타갓피드나 가그래 아도 우직 이바이도 마망제이다 이나 하이기면 또 이바이 한덕티 아이는 버자라 메암다 이나 버자도 서포트 동닝도다기 이바이시다 한덕티 이바이 버자이도 뭐다 컨비드나 이바이 한덕티 안덕 또 부요나 이바이다 또 짱나 서포트로가 이바이나 더 볼카르 칸토로 시간이 이바이 ꯅꯠꯇꯦ ꯌꯥꯗꯅ ꯇꯧꯕꯅꯤꯃꯤ ꯅꯪꯕꯣ ꯑꯃꯨꯛ ꯁꯥꯎꯒꯤ ꯅꯆꯦꯁꯨ ꯗꯨꯀꯥꯟ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯄꯥꯟꯗꯒ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯔꯣ ꯂꯥꯛꯑꯣꯏꯗꯧꯔꯤ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯑꯃꯅꯤ ꯂꯥꯡꯉꯤꯁꯦ 이바이 ꯑꯩ 이바이 ꯂꯥꯛꯀꯅꯨ ꯍꯌꯦꯡ ꯂꯥꯛꯀꯅꯨ 이바이는 ꯃꯃꯥꯡꯗ 이바이가 이바니 ꯆꯠꯃꯤꯟꯅꯗ ꯍꯌꯦꯡ ꯂꯥꯛꯀꯅꯨ ꯄꯣꯠ ꯈꯣꯝꯕ ꯃꯇꯝꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯁꯥꯕꯤꯅꯤ ꯂꯧ ꯂꯩꯕꯤꯅꯤ ꯑꯗꯒꯤ ꯂꯝꯄꯥꯛ ꯂꯩꯕꯤꯅꯤ ꯄꯨꯈ꯭ꯔꯤ ꯀꯣꯄꯤꯅꯤꯅ ꯏꯕꯥꯏꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯕꯨ ꯊꯣꯡ ꯁꯥꯕꯤꯅꯤ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯑꯩ ꯆꯠꯄꯗ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯏꯕꯥꯏ ꯍꯣꯏꯅꯦ ꯁꯥꯕꯅꯦ ꯑꯗꯨ ꯍꯥꯏꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯊꯣꯡ ꯁꯥꯕꯤꯅꯤ ꯀꯔꯤ ꯄꯨꯈ꯭ꯔꯤ ꯀꯣꯠꯀꯅꯤ ꯂꯝꯄꯥꯛ ꯊꯣꯛꯅꯤ ꯁꯤ ꯉꯥꯛꯇꯅꯤ ꯁꯤ ꯍꯥꯏꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯕꯣꯏ ꯀꯥꯗꯣꯏꯅꯣ ꯅꯪꯕꯣ ꯑꯗꯣ 이바이는 ꯍꯧꯖꯤꯛ ꯇꯧꯕꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯕꯥꯏ ꯎꯁꯤꯠ ꯊꯧꯗꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯑꯇꯩꯗꯤ ꯀꯩꯝ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯁꯦ ꯆꯧꯀꯤꯗꯨꯅꯅꯤ ꯆꯧꯀꯤꯗꯨꯅ ꯑꯦ ꯆꯧꯀ꯭ꯔꯤꯗꯨꯅ ꯀꯃꯥꯏꯅ ꯆꯧꯀ꯭ꯔꯤꯅ ꯑꯣꯏꯔꯤꯕ ꯏꯕꯥꯏ ꯅꯠꯇꯦ ꯌꯦꯡꯉꯨ ꯍꯟꯗꯛꯅꯦ ꯆꯧꯀꯤꯗꯨꯒꯤꯗꯃꯛꯇꯅꯤ ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯑꯃꯨꯛ ꯁꯣꯡ ꯑꯃꯨꯛ ꯀꯥꯎꯊꯣꯛ ꯇꯧꯅꯗꯅ ꯆꯧꯀꯤꯗꯨꯒꯤ ꯃꯍꯥꯎ ꯈꯪꯕꯗꯒꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯅꯪꯕꯣ ꯑꯣ 이바이제 ꯍꯧꯖꯤꯛ 이바이 ꯑꯗꯨꯅ ꯇꯥꯛꯄꯗꯤ 이바이제 ꯍꯧꯖꯤꯛ ꯄꯨꯔꯥ ꯄꯣꯂꯤꯇꯤꯛꯁꯇ ꯄꯨꯔꯥ ꯂꯨꯈ꯭ꯔꯦꯅꯦ ꯏꯕꯥꯏ ꯅꯠꯇ꯭ꯔꯥ 이바이제 ꯄꯣꯂꯤꯇꯤꯛꯁꯇ ꯐꯖꯅ ꯂꯨꯈ꯭ꯔꯦꯅꯦ ꯏꯕꯥꯏ ꯐꯔꯦ 이바이 까ꯕꯗꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯕꯨ 이바이 ꯄꯣꯂꯤꯇꯤꯛꯁꯅꯅꯦ 이바이ꯅ ꯍꯧꯖꯤꯛ ꯐꯝꯃꯤꯕ CM ꯐꯝꯃꯤꯕꯗꯣ 이바이ꯅ ꯍꯧꯖꯤꯛ ꯐꯝꯃꯤꯕꯗꯣ ꯃꯇꯝ ꯈꯔ ꯈꯛꯇꯒꯤꯅꯤ ꯆꯧꯀ꯭ꯔꯤ ꯑꯍꯨꯝꯗꯣ ꯏꯕꯥꯏ ꯆꯧꯀ꯭ꯔꯤ ꯃꯈꯣꯡ ꯑꯍꯨꯝ ꯈꯛꯇꯅꯦ ꯃꯈꯣꯡ ꯃꯔꯤ ꯈꯛꯇꯅꯦ ꯑꯗꯨ ꯃꯈꯣꯡ ꯑꯍꯨꯝꯗꯅꯦ ꯏꯕꯥꯏ ꯀꯩꯗꯧꯅꯨꯡꯗꯣ ꯃꯈꯣꯡ ꯑꯍꯨꯝꯗ ꯐꯝꯕ ꯌꯥꯗꯕꯅꯦ ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯍꯨꯝ ꯃꯔꯤꯗꯒꯤꯅꯦ ꯑꯍꯨꯝ ꯈꯛ ꯉꯥꯏꯍꯧꯔꯕꯗꯤ ꯏꯕꯥꯏ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛ ꯏꯕꯥꯏ ꯍꯣꯏ ꯕꯣꯏꯕ ꯆꯨꯝꯃꯦꯕ ꯅꯪ ꯁꯥꯎꯈꯤꯅꯣ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯏꯊꯟꯗ ꯋꯥꯈꯜ ꯊꯣꯛꯑꯦꯕ ꯅꯪꯕꯣ ꯅꯪ ꯁꯥꯎꯈꯤꯅꯣ ꯀꯩꯗꯧꯕꯒꯦ ꯐꯔꯦ 이바이가네 ꯑꯩ 이바이가ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕꯁꯦ ꯑꯩꯉꯣꯟꯗꯅꯦ ꯇꯦꯟꯁꯟ ꯑꯃ ꯑꯗꯨꯝ ꯀꯥꯔꯒ ꯂꯩꯔꯅꯤ ꯑꯗꯨꯅ 이바이 ꯍꯟꯗꯛꯇꯒꯤꯗꯤꯅꯦ ꯅꯁꯦꯟꯗꯤꯅꯦ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯌꯥꯎꯔꯣ 이바이ꯅꯦ ꯅꯠꯇꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯦꯔꯥ ꯆꯠꯅꯤꯡ ꯆꯠꯆꯧꯗ ꯃꯥꯅꯁꯨ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯅꯕ ꯃꯌꯥꯝ ꯂꯩ ꯁꯦꯟꯗꯣ ꯃꯇꯝ ꯍꯩꯊꯔ ꯂꯣꯏꯔꯦ ꯑꯗꯣ ꯏꯆꯦꯅ ꯁꯥꯎꯈꯤꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯠꯇꯕꯅꯤ ꯍꯦꯔꯥ ꯕꯣꯜ ꯃꯌꯥꯗ ꯃꯆꯦꯗꯣ ꯊꯥꯖꯤꯜꯂꯒ ꯀꯞꯄꯣ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯁꯜꯂꯒ ꯃꯥ ꯌꯥꯖꯅꯤꯗ ꯌꯥꯒꯗ꯭ꯔꯥꯅꯦ ꯌꯥꯅꯤꯗ ꯑꯣꯖꯥꯒꯨꯝꯕ ꯗꯣꯛꯇꯔꯒꯨꯝꯕ ꯏꯟꯖꯤꯅꯤꯌꯥꯔꯒꯨꯝꯕ ꯑꯣꯏꯕꯒꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯃꯟꯇ꯭ꯔꯤꯒ CMꯒ ꯑꯣꯏꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯍꯦ ꯊꯥꯖꯤꯜꯂꯛꯀꯅꯨ ꯑꯩ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯊꯥꯖꯤꯜꯂꯛꯀꯅꯨ ꯃꯊꯥ ꯁꯥꯏ ꯆꯠꯂꯣ ꯑꯗꯨꯗꯤ ꯊꯥꯖꯤꯜꯂꯛꯎꯅꯦ ꯃꯥꯅꯤꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯊꯥꯖꯤꯜꯂꯣ ꯁꯅꯥꯇꯣꯝꯕꯤ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯥꯔ ꯆꯪꯉꯣ ꯐꯝꯃꯨ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯤꯅ ꯁꯤ ꯑꯗꯨꯝꯅꯤ ꯅꯪꯕꯨ ꯀꯩ ꯊꯕꯛ ꯂꯩꯒꯦꯅꯦ ꯁꯅꯥꯇꯣꯝꯕꯤ ꯀꯩꯁꯨ ꯂꯨꯕ ꯊꯕꯛ ꯅꯠꯇꯦꯗ ꯁꯥꯔꯅꯕꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯒꯦ ꯑꯩꯅ ꯂꯥꯛꯆꯔꯤꯗꯤ ꯁꯥꯔ
ꯁꯥꯔꯅ ꯍꯧꯖꯤꯛꯇꯤ ꯁꯦꯝ ꯑꯣꯏꯕꯗꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯊꯥꯒꯠꯄꯤꯔꯦ ꯍꯥꯏꯖꯔꯤꯕ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯁꯥꯔ ꯃꯃꯥꯡꯒꯤ ꯄꯥꯜꯂꯝꯕ ꯁꯔꯀꯥꯔꯗꯨꯗꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯊꯤꯀꯥ ꯇꯧꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯗꯦꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯔꯅ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨꯁꯨ ꯏꯁꯄꯤꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯃꯝꯁꯨ ꯑꯣꯏꯍꯟꯕꯤ ꯑꯩꯈꯣꯏꯗꯤ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯨ ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯁꯥꯔ ꯃꯤ ꯑꯇꯩ ꯄꯥꯔꯇꯤꯒꯤꯗꯤ ꯈꯪꯗꯦꯀꯣ ꯁꯅꯥꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯤ ꯑꯗꯨꯅꯅꯤꯅꯦ ꯑꯗꯨꯒꯅꯦ ꯃꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯅꯪꯒꯤ ꯁꯤꯟꯕ ꯌꯥꯗꯕꯅꯤꯅꯦ ꯑꯗꯨꯒꯅꯤ ꯁꯥꯔ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯑꯝꯇ ꯅꯠꯇꯦ ꯍꯟꯗꯛꯅ ꯁꯥꯔꯅ ꯍꯟꯗꯛꯅꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ 50ꯒꯤ ꯊꯤꯀꯥ ꯑꯃ ꯄꯤꯕꯤꯗꯅ ꯑꯗꯨꯗ ꯑꯩꯗꯤ ꯁꯥꯔ ꯍꯣꯏꯗꯧꯅ ꯀꯩꯅꯣ ꯇꯧꯖꯕꯁꯨ ꯅꯠꯇꯕꯅꯤꯅ ꯄꯩꯁꯥ ꯈꯔ ꯋꯥꯠꯂꯦꯕ ꯁꯥꯔꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯑꯩ ꯍꯥꯏꯖꯒꯦ ꯂꯥꯛꯏꯅꯦ ꯃꯤꯁ ꯄꯥꯡꯗꯗꯤ ꯀꯩꯅꯣꯅꯦꯍꯦ ꯑꯗꯣ ꯁꯥꯔ ꯏꯂꯦꯛꯁꯟꯗꯣ ꯑꯃꯨꯛ ꯍꯟꯗꯣꯔꯕꯅꯤꯅ ꯋꯥꯕꯨꯗꯤ ꯋꯥꯔꯝꯒꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯂꯥꯛꯆꯔꯤꯅꯦ ꯃꯤꯁ ꯁꯥꯔ ꯏꯂꯦꯛꯁꯟꯒꯤ ꯋꯥꯗꯤ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯥꯕꯩꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯀꯥꯗ꯭ꯔꯣꯕꯅꯤ ꯅꯪꯕꯨ ꯀꯔꯤꯗ ꯂꯥꯛꯀꯦ ꯁꯥꯔ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯉꯁꯤ ꯑꯌꯨꯛꯁꯤꯗ ꯇꯌꯥꯔ ꯄꯝꯆꯔ ꯑꯣꯏꯁꯜꯂꯛꯏꯅꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯆꯦꯟꯕ ꯒꯥꯔꯤꯁꯤꯗ ꯌꯥꯝꯅ ꯏꯖꯠ ꯌꯥꯝꯅ ꯇꯥꯅ ꯂꯥꯛꯈ꯭ꯔꯄꯣꯅꯤꯗ ꯁꯥꯔ ꯌꯥꯗꯦ ꯅꯪ ꯂꯥꯏꯟꯗꯒ ꯍꯟꯕ ꯌꯥꯗꯦꯀꯣ ꯅꯪ ꯌꯦꯡꯉꯨ ꯑꯩꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯈꯥꯝꯃꯤꯁꯦ ꯑꯩ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯘꯥꯠꯀ ꯌꯥꯎꯗꯕꯤꯗ ꯑꯩꯅ ꯊꯤꯟꯗꯧꯔꯤꯕꯅꯤꯗ ꯌꯥꯔꯅꯤꯗ ꯁꯥꯔ ꯆꯠꯂꯣ ꯇꯣꯡꯉꯨꯔꯣ ꯆꯠꯂꯣ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯑꯩꯁꯨ ꯊꯣꯛꯂꯛꯑꯗꯕꯅꯤ ꯆꯠꯂꯣ ꯁꯥꯔꯅ ꯍꯥꯏꯔꯕꯅꯤꯅ ꯍꯦꯛ ꯇꯣꯡꯕꯗꯨꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯁꯥꯔꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯄꯥꯝꯕꯤꯒꯅꯨ ꯇꯧꯔꯛꯀꯦ ꯑꯩꯁꯨ ꯊꯣꯛꯂꯛꯑꯗꯕꯅꯤ ꯉꯥꯏꯔꯝꯃꯣꯀꯣ ꯉꯥꯏꯈ꯭ꯔꯦꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯀꯥꯏꯁꯦ ꯍꯩ ꯇꯣꯝꯕ ꯀꯔꯣꯝꯗꯒꯤ ꯑꯍꯜ ꯅꯣꯡ ꯊꯥꯖꯤꯜꯂꯛꯏꯁꯦ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯉꯣ ꯑꯗꯨꯅꯤ ꯃꯥꯅꯦ ꯇꯧꯔꯤꯕꯅꯦ इमा इबेलसे नंतर तथाबिबा इमा इबेलसे नंतर तथाबि ꯁꯥꯔ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯔꯁꯨ ꯁꯥꯔꯗ ꯍꯥꯏꯖꯅꯤ 하이비ꯒꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯀꯣꯚꯤꯗꯀꯤ ꯂꯩꯅꯥꯒꯤ ꯃꯔꯛ ꯑꯁꯤꯗꯕꯨ ꯁꯥꯔ ꯍꯣꯏꯅ ꯚꯣꯠ ꯑꯃꯨꯛ ꯍꯟꯕꯤꯗꯧꯔꯤꯁꯤꯕꯨ प्रजा मियाम अखोई करीमत खनबीद्रबदनि पसा खंदना हंदौरिबनिने नते सार सुभम साभम लैतदना चानिङाइ थक्निङाइ लैतदना मसिदा प्रजा मियाम सिंगे हाका लाउदना लैरिङै तन्जासिदा सारो होइगी एमएलए मन्त्री मन्दोल मयागी फम चोंथोका चोंदिगा हवोइदौना चोंगा सरकारसिदा अमुकसु भोट अमु हंदौरि हाइरि मसिदाबु प्रजा अखोइसिबु करी ओइयो हाइबनु सार यामना वागरे सा चानिङाइना लैतिबा था अमदा येलिबा चेंग असिना मी अममंगी किलो मंगा हाइ अदुसु सुदे किलो अहुम मंगा दुना अहुम मी खुदिंगी मंगा पीनी हाइदुना मी अममं खथरगा मंगा लैबदा मरी पीरे अहुम लैबदा अनी पीरे अदुसु अहुम को सार अखोय यामना पेंदे मसिदबु इसी खोयजु यानिनि बिरने यानि दगे मदुगी दमक्तदि एक्शन लौखचगे येबिउसा बिरिबोबिदो आई एक्शन लौखचगे हाइबि हौदिं ngasiga laiba समाज सिदा इना खुंबा सरु अनि लाइबा इना खुंबा सरु अमा लाइबा प्रजाना सरु अनि नि नोमगी युमदा पाजबा सेबोट मारे योनु साजगा दबसु कोविड-19 ना मरम होइदना लॉकडाउन होइबना योम फंगद्रे योम जाबा लैत्रे योमदा इसा तु थागा दबति दोक्ता आमतं लेजरगा इसा आइसु थाजगा दबसु थानदरे लैत्रे अदुगा असु याम वाबसे येनसंबिगे हाइद्रदना सारोइ सरकारना चोंथोका चोंजिंगा तौबिरगा हौदेना अबु भोट अमु खनि हाबिबसे सार खोयाजनि लारगा दिने खुदिक कोविड-19 लोइदरा अवागा नंगिबा मयाम सिजने हानि यंसनबियो लैतबना कनानो अरेबना कनानो हाइरगा लैतबा मयामगिदा मकसु याम कोनबियो अदुमगी कोगी संबिदरे अखोइसे सतंगी पोइना खनबिदुना थांथोगा थांजिगा पैसा याम दिनी अदुना चाक्साना अदु येनारो हमी हाइरगा कोबी हंगामे दु लैबिरगा कोरा मुकानि खनबिबसे अबता टोपी रो सार
수잘라이니. 아도 아소가라가 노시다는 것이 하나 꼭 타다비우 아이고는 하다버디 뭐래봐 뭐도 못 한다니 타버디 또 삐우 야라가 이거 내가 아와는데 하다비나 뭐래봐 제 마땅 하는데 또 삐고 곧 한국이 와펌 또 하이버심디 야기로이 아코이 캐비넷 팜기니 거 아코이 캐비넷 팜기니 캐비넷 팜기니 하리신 마ям 아땅 레비오고 아이 미팅 아마니 암따 역산자루기게 부어티 이건데 소비 배야 되고 이마이 비 예문이. 예문이야. 따는 그게 따는 그게 따기냐 이 나는 그게 따는 그게 형제 거기가 너도 너 신이네 나 시에 거기 사마사 오니까 비바 파모 그나마 오빠네 그러면 도키비라 그나마한테 체크도 통질러 get close to 뭐 빨리면 총장을 하더노 또 로질러 야래 하이는 로질러 장가도 장어유 떠요 라 펌라 따로 뭐 하이르게 ngasi nakhoi pigi ba improvisation gi home assignment adu aina pigi badi sumaina pigi bani manipur da hojik rajniti gi turmoil leiba tangdu leita daba amadagi amada yawba party hongdo hongjin tawba madudagi tholakpa maduna wagraba corona gi hekeng marak sida mohoina makhoi gi praja gi yengdadana moidagi kanaba yengbagi matang improvise taw haidra ai garang piba improvisation gi home assignment oramgani